Manipur thokibi ising isaun awaba taraba miyam gi damak central government na crore kunga mapanga point kungi sanpam approve tokri nong lep tu subri awang nupo ki Assam Manipur Meghalaya Mizoram amadi Kerala amasung Uttarakhanda landslide thokpadana tana ising isau thoktana awaba taraba miyam gi damak central government na crore lising amaga humfu taruga point marfu gi sanpam approve tokri Manipur gi oina puna lupa crore kunga mapanga point kungi sanpam yauri awang nung pogyaw na lebas ki tuan state thokiba landslide amadi ising isaun awaba taraba state singidama central government ki mekedi ki approve tokiba puna lupa crore lising amagu humpu taruka point marfu gi manungda Assam gi oina sahunga hundraga mangaga point humfu crore Meghalaya gi oina crore kuntraga point nifu Mizoram gi oina crore kunga nithuka point marfu Kerala gi oina crore samaga yankai gumdaga point kun amadi Uttarakhand gi oina crore samdi gi yankai ga manga point humfu Sanpam State Disaster Response and SDRF ki Central Share ki makada hariba sanpam singasi Central Government approve tawkibani haina Ministry of Home Affairs MSA na thatorakpa sirol amana khangalakri hiramasiga mari leina awa ana taraba leibasi state singi damak Central Government na matam chupada lepli haina Home Minister Amit Shah gi social media X account da post tawrodun hai Assam, Manipur, Meghalaya, Mizoram, Kerala amadi Uttarakhand thokibi ising isauduna awaba taraba miyam gi dama SDRF ki makara Central Share oina puna lupa crore lising amagu humpu taruka point marfu gi sanpam kaithokli sei sida SDRF NDRF ki leiriba fund gi makara sei sida leba sida leiriba tuan state taraga mapana puna crore lising nipan kaithokre haribi state singa sida financial aid PB gi mathakta lainga ki mekei digi NDRF army amadi air force yauna mathautaba logistic assistance kayasu haribi state singa sida mating pambagi thabak satakhi Minister of Home Affairs ki data gi matuin say sida State Disaster Response Fund SDRF ki makara tuan state taraga marida puna crore lising taruga samagu humpu taruki sanpam amadi National Disaster Response Funds NDRF ki makara puna state taraga nithuida lupa crore lising amaga samapanga marfu ko nipanga point maudraga mathugi sanpam kaithokre hari asigi mathakta MSA gi data sida makhata na State Disaster Mitigation Fund SDMF ki makhata tuan state mangara crore satreka kunga taruka point kungi sanpam amadi National Disaster Mitigation Fund NDMF ki makhada state anida puna crore taraga treka point yankhaiga mangagi sanpam kaithokre hari NIA amadi Manipur High Court na misang mikhai naidana asum aran bisar tawduna phuruk kudimak justice pangangadabani bal kanpe Manipur haukiba sai English singaniga kungo humdoigi me ahumdagi horakiba crisis asida sienaba maralaiba miyoi singi mathakta National Investigation Agency NIA amadi Manipur High Court na Kanglupur ki khenaba thamdana asuma wel sataduna Kanglupur kudimakta justice pigadabani haina balkan pe na thadorakpa siol amana khanakli sioloduna makhata na hai haukiba namit kharani ki mamang na jiribam na thokiba mihat me punamaga mari lenana Manipur High Court na NIA da detailed report ama athuba matamda khalakna bakhanki aduba Manipur thokliba crisis asiga mari leina case pandana asum royal bisar sathanabagi thabak Meitei Puruki Maikeida concern authorities sing hena lumna lobagi thong ama lup asina ubukum tawri ningsing wayabadi jiribam na mar Kuki Puruki mathakta Meitei Puruki miyoi sing hingsai goeba thawdo kya sathakibagi record kya lairi jiribam na matam sangna kanglu purup singi marakta nungsisan na lekhibne dubo Meitei Puruki Maikeidigi haurakpa hingsai goeba thawdo wathok sing na maram moraga jiribam na Manipur gi irang si makhata na pakthok japthok lakhibni maram aduna asiguma hingsai goeba thawdo wathok sing sienaba maralaiba miyoi singi mathakta concern authority gi Maikeidigi sabsabe action khurkadabni jiribam da pikliba angang yaona puna miyoi taru hatkhiba du miyam na mar Kuki group na satakhibani haina miyam na chingnariba si yumpham yaudaba aranba mani Manipur thokliba crisis asida sienariba maralaiba miyoi singi mathakta kanglo purup thidana maralgi matungina sabsabe action khotuna serak piraba matamda Manipur ingta hanjulakpa ngamgani henasu siroladuna makhatari President Rulenga sina street vendor singbu hatna bohotna bigano Indira Khongnang ani karaktagi lamlong thong phawgi padingna phamliba street vendor sing tha sigi taramatugi nungthil pung hum phawgi manungda Shindokada bani haina mari leina balenga ki loisang na thamlakdi bo wapam asi yabangam loi President Rulenga sina street vendor sing hatna bohona bigano haina ima panthoibi
Street Vendors Union की Secretary R.K. Ningol Sapam Indira na phongdokri Manipur Press Cup ta pangthokiba pawgi mifam amada wafam singa si phongdokladuna makna makhatan hai mamang thakta Manipur lenga ki Meitei digi lambi pari ngasida phamliba Street Vendors sing shindokhiba amadi phaman khidaba yaukre nomagi porpham phamduna madudagi phanglakpa sel kharana imung manung puba amadi isa siamlibani makhoi ngehak laitana thingjinba sina awab kya mayukna hali lambi paring asida phamliba vendors singi apunba union ama odiba ima panthoibi Street Vendors Union 2011 dagi register toraba body ama oin lerakibani Street Vendors singi awaba ubiduna English ngani taraga marida matamadugi minister Okram Ibobina tonganba kaithel ama sagani haina phongdoktuna laingaki order thokibasu leiri adubu ngasi phawbu namsinduna thambiri lambi paring asida Street Vendors sangwa henbana nongju nongsa khaktana sel tanun imung pujaribani ngammi matagum kariguma tanthораglabadi akan mokhongjang changsilakani tonganba mapham ama sinduna Street Vendors singbu phamnana ba sindrabadi mapham asida adum khomgani tanthokna bu honarakbusi yaroi Street Vendors singbu tanthokna bu honabagi muhut English ngani ga taraga mari matamdugi lengana tonganba kaithel sabigani haina order thokibadu thabak oina onthokna ba hotna barom da mai onsinbiu haina Phongdokhi opium smuggling tawbada sinaba army constable ama yaona mi yehum Delhi police na phare Indian army da constable oina thabak tawba mi ema ma ka nungsina jabi nupi ama yaona puna mi yehum malem gi kaithel da crore ama rongi oigedaba opium ga kona Delhi gi kalendi punstagi phare haina Delhi police na phongdorakli opium ga kona na phara Indian army da constable oina thabak tawba mi edu gi maming Godu Ram se kuntram the kawi hairiba mioi si haukiba thama palom masida liperat ki khudong sa baloduna Manipur dagi Rajasthan amasum Delhi NCR do opium smuggling toraman hari Delhi police na hairiba mi asidagi punna opium kg taragani pan live cartridge taruk yauna 0.32 rom yauna license pistol ama amasum opium smuggling tawda sejanaba modified toraba SUV amasu recover tabangamli opium ga kona na pharaba mi adugi mathakta makhataba ain goeba investigation sa thanabagidama narcotic drug and psychotropic substances NDPS ki makhada special cell police station New Delhi da case ama register tawduna investigation sa taba hokre hari Manipur asu census ki thaurang tawba hore December 13 digi mamangda sem saba punamak loisinba mathautari Lebak sin matuna pangthokadoriba Census Operation 2027 sigi sarwa moina Manipur sumasigi pre census operation ki thabak thoram sing lokatpa hore chathagadoriba census operation sigi sem saba punamak December 13 power lusinba mathau tari hari state asida chathagadoriba census operation siga mari leinana Directorate of Census Operation Manipur gi makok thongbo official amaga wari sanabada hai Census ki thabak thoramasi state asida su sayesigi jun taraga tarukta Register General of Census Commissioner no official gazette notification thokiba numit adudagi haure haina lawgani Census asikumja English ngani ga kunga tariki March amada reference date oiba tarabasu date oiba tarabasu masigi thabak singdi state asida sohore chathagadoriba census operation asida lenga ki tongan department singa puna satminadaba yadabana department singa paw phawdoknabagi thabak sing chathari state asigi oina census asigi nodal department asi state home department oiri Register General and Census Commissioner na gazette notification thokraba matungda state ki oina su gazette adu amuhana phong tangai pidi state asigi oina su home department na census asiga mari leina haukiba July amada gazette notification thokre chathagadoriba operation asi yamna asoba thaba mu oiba masum lairiba department gi puna thabak tawmina da yadaba oibana census asiga mari leina internal exercise mayam lokhot patangai pidi madugi thaba adu hojik sa thaba hori Register General of India state singi administrative boundary sing sapsana laptop pagi thabak sing sai sigi December 13 phawgi manungda losinana ba khan kiba laikre karigama hongdo hongjin tawgada lairabasu hairiba matam asigi manungda losinana ba khan kre pangdokodariba census operation asi mai pak na pangthokna ba thabak thoram punama sai sigi December 13 phawgi manungda soidana losindaba yadi masigi thabak sing asi losinana ba RGI digi paktak pirak basulai Hanaki say sida chathagadoriba census operation asi kumja English ngani kunga mathoi de chathagadabane adubo matamadu COVID-19 laisat laibak sin matuna sandorakhiba adu yenglaga census ki thaba sap deptuna laiklakibane chathagadoriba census asida
enumerator kaya yam sisinagani haiba chapsana lepthokri adu lepthoknaba pre census operation asidi yauribani state asida enumeration block kaya legari haiba hojik chapsana lepthokri kumja english ngani ga taramathoi de sathaki ba census operation adu manipur gi oina apunba enumeration block ki sada marpu khungang da duga sada kunna urban area da takhi matam madura state asigi oina enumerator listing taruk hena census sisinakhi maduragi masing hantarakani haiba thajade aki hauzik changsiliba pre-census activities ngasi asengba census ki thabak thoram sing adu mai pangna pangthokpa yana bigi damaktani masiga mari reina tuan ba conferencing training na sing pangthokna ba thabak sing kholi sathagadari census operation leba sida ahan boina sathagadaba digital census ni maram asina masida mathau tawgada sing mapung phaba training pibigi tangai padaba laidi mamang na sathakiba census sing dadi manual oina pangthokiba ngaktani census asigi ahan batangka asi mathang sagi april amada hauna ba thorang tawribani masigi ahan batangka house listing tawwa yungkok thibigi thabak sathagani madugi matungna ani suba tangka population enumeration gi thabak sathagadawribani official aduna makhatana hai session gi matamda lakholiba information sing asi yamna maru oiba ngaktani masida mathau tawriba sing amasum miyamna thamoi singna asumba report khonggatpa amasum pina ba khona gadawribani masigi data asida yumpham oiraga laiba asi yoiba thausil thorang kya semgadawribani masigi data asida yumpham oiraga state asida lairiba miyamgi socio economic status yumlai kairi gi thak senthok leiba leitaba lairik haibigi thak adu mek sengna khangadawribani ki panba yabadi sathagadawriba census operation asida india gi oina enumerator amasum supervisor lakh kunthraga mari rom sisinagani haina panaribani amasum census functionary lakh 1.3 rom sisinaraba ye haina spanaribani sei sigi april kunthra da union cabinet na population census 2027 sathagadawriba sida caste census sathanaba warep lawbo lairibani sei sigi jun mari da ministry of home affairs na census pangthoknaba phireba sida phokibani loinana madugi reference de na kumja english ngani kunga tre ki mars amagi ahing nungyai digi lawnaba laphokibani makhasa sarakpada jun taraga torok register general of india na gazette notification thoktuna census operation sa tharagani laphokibani mathong huktaba ahal sahi ani jail gi sarak bikri sai nauri binupi masa amada mathong huktaba thabak tawrui habigi maral da masagi sai khumfugum doi suraba halama ko na sahi ani jail lai thamnabagi sarak bikri Singzamai Thoksom Laikai Digi Khoisnam Ibohal Apokwa Laikidraba Omorbu Fast Track Special Court Number 2 Manipur Gizas W Tonen Gi Kota Proxo Eki Section 2 Ki Makhada Trial Sataraglaba Matunda Ngasi Sahi Ani Zel Thamnabigi Sara Adu Laktokibani Ngasi Satakiba Sentence Hearing Adu Special PPM Bisamborna Thamkibu Apamdi Lamdamashida Nupi Masa Singda Satarakpa Crime Gi Sanga Sileptane Hingalakli Maramasina asigumba si tawbi yadi habi senari besingda khwaidi kan baserak pidana utpham thu yaki nakala maramda defense council na thamki ba wapam dana kanbig asigumba thawdok makhata na tawkiba leiti amasuma asigumba case amata da sena kiba leiti kanbig asina case asigi mata na thikat pa masum trial da mapung phana mating pangni maramasina ma pu khwaidi yang baserak pibi waki kanbig na su khwaidi yangba sairak pibi na ba haijaba ga loinana ma masa ahum laire amasum mahangna imung pubo oibana khwaidagi pikpa sera adu pibiu haijaki kona special pp defense council kanbig amasum case record ki matung ina ibohal bu sahi ani jail la laina ba sera piki loinana fine oina lupa lising ni fu fine thina ba kona khanki lupa lising ni fu gi manung da lupa lising kontradi victim da mental trauma adu ki yenglaga pina ba khanki kariguma fine adu thiba ngamdrabri tha ama sangthana jail la lebi ki sera phangana idi kanbig adu no case asigi matangna thijin ba masum trial gi matamda jail da laikhiba matam adu ma ki sera adu degi komthokpi wafam su kotna ya thang pikhi kumza english ngani ga kun ga treta pangthokpam thoklibi assembly mikhal gi damang tasing khomjina ba hore atopa party thadok lamlaga congress yorok sing singjamai da taram okre mpp da su anoba migoi sing yauk singkre bjp halakla roi manipur kanma ngamga da congress lengak laklagani pcc member oinam romen मे अहम इंग्लिश कुनगो हमदोई मणिपुर तमथीरब लान हौरख्रब मिखल की मतमददी मियाम खक्त नतना पॉलिटिकल पार्टी अमसुम पॉलिटिशियन सिंगना याइरोंग
Sabirai haibigi thawongda mai onsinaduna lana sigi akanba matam oikhiba mamangi kumza English ngani kunga maridasu Manipurda Lok Sabha gi bikal mai pangna pangthokibagum kumza English ngani ga kunga tereta pangthokpam thokliba Manipur Legislative Assembly gi mikal gi matam naksilakpaga loinana political leader amasung party singna anawba miyoi sing tasin khomjina ba hongnarakli Tabak singasigi manung sa nangasi singjamay Block Congress Committee na sinuna party asida nauna sangaklaba singjamay AC gi manung da laiba miyoy singbu tarano opigi tharombang tokre Congress na nauna sangaklaba miyoy singadu kumza English singani ga kungani thu da pangthopa tarani thu suba State Assembly election da BJP amadi ANPP na singba yaona tuan political party singda masak naiba pham puramkhiba miyoy sing haidi Singjamay oinam thingel da laiba Manipur Pradesh Congress Committee ki member oinam Roman gi yumna pangthokiba thauram asina mari naina mahak nai Chief Minister oirama Birena kumza English ngani ga kunga tariki election na BJP gi MLA ni phu ka gani haiki bu mina mani BJP halakla roi Manipur kan mangam ga da Congress ki lengak lak lagane ki mana makhata na hai ngasi Congress sanglakhi ba miyoi sing si tuan party sing da asabo phampura ma miyoi sing ni makhoina Congress ki wakhalon na thajaba thamduna sanglakpada ta sing nungai pui Congress na miyam gi amadi Manipur gi phibam phagana ba hotnarakliba sing asibu khangbi badigi sanglakpani masigi dama party gi maut sinduna tawbimal khangba amadi ikai kunabu usariaki Hauki besai ki ada Congress na miyam gi ihul khang na miyam ga pullaga thabak thoram kya pakhalakli makata na sa pakhat ki gani party gi apa amadi miyam gi gepa thorang pakhat pa Manipur bu sakhona bu hona ba amasung tung tangdu laita ba puraktuna kanglo purukudi nungsi chana hingmina banaki Manipur sai ani hena satharakli ba kanglo ki iranga si lengana husuk phawo waroshin purak ngamdri relief camp da iraisa kya na mayum da hanjin ngamdana awaba meunari kariguma Manipur Congress na lengak pairam labadi iranga si leiram roy masu iraisa singsu lanjenaram raiki Congress na tana Manipur kan ngamloi habisi miyam na tapna phongdok na ba horakli haibadu wafam asi party asi da miyam na thajaba thamlakpada ginaiki miyam gi thajaba si kaidau nungda mangaloi hairiduna Congress ta sa thajaba misa ama oina hotna biya ba hotna khigeni haina su phongdoki Congress ta kanglo phurup lining khena ba thamdana mipung khudimaki khanba khwaidigi sawba party amani haibisi miyam na ningthina khangbi di banaki ngasigi thoram da block Congress asigi president Khetrimiyu Ninita hanigi president Khumalambam Hardara ISC gi hanigi councillor RK Sasi hanigi City District Congress Committee gi president Kaksing Tabam Zayananda Sharma masum party gi marueba thawmi amasum miyam na saruk yakhiena pawks na makhata re do tendan usum na miyam na thamjagi haujiku na di miyam pawks matang sai du sinjarage masum makhata banoba update miyam punang amina si